Education Enhancement Organization EEO lamdingna sinduna ahumsuba Paona Memorial 9A Side State Level Open Football Tournament Ing 2023 EEO Ground lamdingda sanaba houdokhre. Tournament houdokhpagi thoramda khangabo kendragi hanagi MLA O Landhoni Devi EEO lamdingi President Y Asakumar Singha IRE Group of Institution Wangjing ki Founder Principal Dr. N Rajiv Kumar Singha, Wangjing Lamding Municipal Council Ward No. 3 ki Councillor Y Ibo Pisak Singha, Ward No. 2 ki Councillor S Santi Devi, Progressive English School Board of Governors ki Secretary su oiriba, EEO ki Advisor N Robindro Singha, EEO ki Advisor L Subhasandra Singha amadi Manipur Lenga ki Economics and Statistics ki Deputy Director A Bisorjit Singha na mathang sitna athoiba mithunglen thoramapu amadi akhanaba mithunglen sing oina saruk yaki. Team kun na punna saruk yaduna group mari thokna khaidoklaga sanagadaba tournament asi ngarangi houdokhpagi nimitta Sangayumpham FC na mai pakhre aduga Endeavour FC Wangjing SK amadi Anas FC Kiamgaina draw oikhre. Ngarangi ahanba match ta Sangayumpham FC na YVA Wangjing bu goal ani sinoda maithiba piki. Sangayumpham FC gi goal sing adu match ki 38 suba minute ta jersey number 4 MD Akhan na ama aduga match ki injury time 50+1 da jersey number 11 MD Izaz Ahmed na ama punna goal ani chanki. Ani suba match ta Endeavour FC Wangjing SK amadi Anas FC Kiamgaina goal amata chanba ngamdana draw oikhi. Ngasigi ahanba match sanabadana Cobra FC More versus Wangjing United ani suba match tana Yaripok FC versus Ibosana FC Laimapokpam amadi ahum suba match ta EEOB Wangjing versus 15 Brothers Sangayumpham na sanagani.